Ngasi numida wenam phongkiba kanglebaki mairagi pause degi maruoiba pau khara khangacheraka miyamda khudo tamjage Manipurda lakhiba Supreme Court of India gi judgesingda Relief Committee Manipur na relief camp da lairiba IDP da khudongchaba kaya pibinaba point 13 da yawba memorandum pisingkhre mamang sei lising aniga subna kunga humdagi me ahumdagi Manipur da thokliba Tha kungani thoi suraba irang asigi matangda yingsinaba Supreme Court of India gi judge tarukna saba delegation ngarang ayuk Manipur da thunglaba galonana judge marigi delegation Churuchampur da chatlure judge singna Churuchampur amasung Moirang da hangliba relief camp gi ITP singga unaba galonana legal services camp medical camp amadi legal aid clinic hangdoki masigi matungda ngasi relief committee Manipur gi chief coordinator Thoidingjam Bon Khurai, Coordinator Haisnam Pejenti Devi Amade, Coordinator Yumnam Somendro Singano Khoyek Piduna, Manipur da lairiba Supreme Court ki judge singda point 13 da yawba memorandum ama pisingkhre. Memorandum asigi ahamba pointa misa miyamgi mathakda khulai paiba singna chathariba act ase khudakta thabak lefalu amade khudakta action lokhatuna leba asigi chatnariba logi matung ina cherak pigadavane. Ani suba poinda yariba makai atemba matamgi manungda ITP singasi masa masagi mayumda hanjinaba thabak thoram sing paikakadavani ahum suba poinda state asida lairiba miyam singasi state asigi manungda atek aka yaudana chathok jatsin hangadavani mari suba poinda relief camp singda lairiba ITP singda sab manaba matik chaba remuneration pigadavani manga suba poinda IDP singda lemna layingbagi khudongchabasing lemna casualty OPD amadi laboratory test tawba phanganba taruk suba poinda hanadagi anaba loinaraklaba chronic disease IDP singda lemna medical treatment gi khudongchaba phanganba tare suba poinda mahi tamliba IDP singda mahi tambagi tunga feeding haibade admission fee examination fee, registration fee, hostel fee singa si university fee fawbagi thakta mahi tamliba mahairoi singda lemna fanganba nipan suba poinda government amadi private institution singi recommend singda IDP singda ahamba khudongchaba sing piba mapan suba poinda relief camp asamba yum amadi khangna chanaba mari matagi mayumda changjafam lawduna lairiba IDP singda sab manaba khudongchaba sing phanganba Tara suba poinda tunga wakhal gi anaba singna maram odina masa matanda sijaning bagi wakhalo la andana ba IGP singda chang naina counseling pihanbiba taraga mathoi suba poinda IDP singi onya tunga gribal cell ama hangdokpa taraga ni thoi suba poinda IDP singda masa gi che chang sing haibadi domicile certificate OBC certificate birth certificate Reniko na singba kaya thintaba tawdana pitokpa haibaga lojana taraga humdoi suba poinda haribade IDP singna Pradhan Mantri Suraksha Bima Yojana PMSBY gumbana singba sahi gi oina lupa kun tiba personal accidental insurance yohanba haiba sine lojana point taraga humdoi asi athuba matamda thawak to onthokpiduna IDP singda khudongchaba phanganaba lokhapam thokpa thabak sing adusu lokhapiyu haide makha tarakpa pawda Social media da Aranb pau sandokpa miyoi taruk ki mathakta Manipur police na FIR register tawkhre Haujik Manipur da thoklibe irang asiga mari lenana Aranb amade Purup amaga gi marakta nungsina hanba yadaba mawngda social media da pau sandokpa WhatsApp group taruk ki mathakta Manipur police na FIR register tawkhre Manipur police tagi phangba pau gi matung inna Haujik Churuchampur district ta miyambo ki han khanganba amaga nungsina handa duna khanahanba yaba mawngda Aramba pausung WhatsApp group channel taruki mathakta amamamta oina FIR register tawkhibane makhatana asiguma thawngsing chathaba group channel singi mathakta su logi oiba thabak laukhalakani haina Manipur police ki maikede ge jackson wa thamlakli makhatarakpa pawda AT amasung Pambei ni Luchingba UNLF anigi marakta khuthoknabadagi aso apan kaya yawkhre Aranb Tingol amasung Pambei ni Luchingba UNLF ki marakta ngarang khatna chainabagi thaudokta aso apan yawkhre nakal anigi maikedegi nomai kapki bagi report phangki haina Manipur police na phongdorakle police tegi phangba pawgi matung inade Imphal East district ki Kongpal Singambam leikaidegi
Kongpal thong manakta leiba UNLF ki Miyoi Irengbam Nandakumar Singha atopa maming Tomsna se Yankai hairiba Miyoi asigi yumda Arambai tingolgi Miyoi kullom changsilaki amade nakal animaki marakta khatna chingnaba thoki hairi Maduda UNLF ki kadar mari chaina kanbadagi aso apan khara nangki loinuna nakal animaki maikedagi nomai kapki hairi police ki pau asin hai thaudo adugi pau phangbaga security Force ki team chingchang sinina UNLF ki kadar mari adu detain tawduna hospital da lahing sathaki adum oinamak thudokpa mi painingai oidrei makha tarapa khongthang da security force na khurai de leiba Arambai tingo unit 13 ki office da sangsinduna re tawkhibaga loinana polam kaya phagat ki haire makha tarapa pawda thiba khangdana leirakhiba Abinash amade Anthony ki aroiba mathau mangam ngasi pangthokre Haukiba sai lising aniga subna kun gahumdagi May 3 hauna Manipur da tholiba irang asigi manung chana lising aniga subna kun gahumdoigi November 5 dagi ngasi phawba thiba khangdana leirakhiba Akham awang leikaidagi maibam Abinash apopa maibam Hemanta amade Ningthaujam Anthony apopa leikhidraba Ningthaujam Sundargi aroiba mathau mangam ngasi pangthokre ngasi akham awang leikaida pangthokiba lairon chambagi thoram aduga mari leinana Thaudo asigi matangda semkiba JAC gi member Chongthamba Santana phongdokibada documentation singna micha miyam kayagi yumkai maina tumna thadokpada natana pikliba angang yawna miyoi kaya botamthina hatkibagi manung channa kumja lising aniga subna kunga humdoi November 5 da awang sekmaida thaba amagi jatkhiba sahi nauribi mahairoi ani mafam khangdana mangkhiba adugi langla langjing puthokpina balenga ki maikeida kana taksingki aduba ngasi phaba makoi anigi chap chaba mari makhong amada khangdavana imung manung amade leikai miyamga tanaraga pangong na mahut sinduna makoi anigi aroiba mathau mangam pangthokpani loinina mafam khangdana leidiba angang anigi imung manungda authority ki maikeidegi angamba mateng pangbinavaso authority ki maikeidegi taksingani haiki makha tarakpa pawda Manipur film gi mari leinaba thaumi kharana chatharakliba lamchat kambagi thong kaya phiram forum Manipur na sagwatte Film Forum Manipur na kayarak hanna matungda amuk tawtanaba haikiba kaya leiravasu hanjin social media singda iramdama asigi film tawjariba singbu miyamdana teichadaba oina ohanbiraba amade lamdama asigi hongna lonchapu karemnariba mathong huktaba mayumdagi ahal laman singna warakpidraba Manipurgi film ga mari leinaba thaumi kharana chatharakliba lamjat kamagi thong kaya ase Film Forum Manipur na sagwate haina forum asigi General Secretary in-charge Prem Saramana khoyek pitena press thadorakpa cherol amana haire cherol asin hai makhoi kharase film forum Manipur na matungna film gi thomi amani haina lauroi loinina film forum Manipur ga kari ko mahiram amata da mari leinararoi masigi matungna tholokpa afa phada khudimak masa masagi oijagadabani hairakli